ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯕꯨ ꯀꯣꯡꯅꯅ ꯈꯨꯔꯨꯝꯖꯩ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯄꯤꯖꯔꯤ Kuki militantsna akanba mawongda nongmei kapnkhre Imphal Ukhul lambisu excavator sijinnaduna tawtholaga mi chat handaba ngamli Kuki shutdown tokre Embusda lakidaba driver Nitish Kumar ngasi Kolkata da pukhragani workshop kam demonstration program loisinkhre Manipur sakhonnaba khonnabada tribal furuchina achoba thang lawri hauji makatana pau sandona pijari lamdamasigi sangnareba tribal hangsang hero ahum tarana upugi thorumda jaya ya garima usop ngasi tribal research institution department of tribal affairs and health sinduna hotel imphana pangthokre thorum aduda rongmei furuki lol khoriron amadi yellow loksing chakhonnaba khonnabada achoba thodang lauriba rangongning gangmei mau furuki oren traditional gi custodiani haiba longnariba e kholi amadi kabui furuki jagoi isai amadi nati fudlam sing yokhanaba khonnabada achoba thodang lauribi gangmei aluna kabui ni tarana oktuna certificate amadi citation khudon tamdune kai khumnaba utkhi thoramadura cbs ki warom pireduna ta amasung hills ki additional chief secretary Vivek Kumar Weganna High India government na tribal furuki na kulaba culture amadi heritage pu sakhangladna leibak simbatuna jayatiya garima sok asi pangthokli thoram asida tribal sina leibak sangba padam laiba thawdang adu miyam da khangnanabagi tanja ama piri chakhot thorangi thaba paikhapaga loinana nag yokhatpa furuksing awangba thakta phukhatpa amadi social justice lehanba haibase yamna maru oi tribal development haiba ase tribal furuksing chakholamba adu khaknate hiram khudimakta tribal furuksingna loinana punna chakhuinaba honabani Manipurda leriba tungan tungama tribal furuksing masagi top topa nat chanabi amadi traditional knowledge marang kaina leiba ngaktani state asida hiram khudimakta sakhonaba khonabada tungan tungama tribal furuksing achawut kudang lauri haina dewaganna phungdokhi thoram aduda TLN Hills ki director Rangnamei Rep Peter su dice member oina saruk yakhi hauji nakhatana pau pajari Manipurda leriba Kuki Josing asi matam sangna leifam leitaba violence amasu constitution gi phangfam thokpa phangna laklabani maram aduna separate administration pigadabani haina KSO Delhi amasu atai Kuki representative singna New Delhi da pangthokpa pawgi mifam amada demand tawkhre New Delhi da pangthokpa pawgi mifam amada Kuki jogi musing aduna high separate administration gi demand asi achumba wayel phanghanabagi security amasung hojik tholibe irang asi lusinaba political solution amandagi hena pakto takto saruk amani bakoida high India constitution gi article 338 sanhanba amasung hill areas Rumigi constitution piba thawdang hanjalamba mathau tai hojik phawda singi village chamling punitoi tapaki divinu jari diction makhada pukhre singi village chamodrai thoina valley gi police station gi makhada amasung valley gi sub register officer gi makhada pukhre hiram singi matangda India government amasung central security na khut thinjingadabani mara lebisingi mathakta action lokatgadabani haina demand tawri thaski tarawhumdoida thadaugi search leader ahum hakiba ado ZUF na chathabani habegi maran siraduna makoi ase NSCNIM gi proxy group amani thawong adu hakchina kandem tawi thodo adu central agency da thigal hanbiu hojikti khanaba asi ukul amasung kamjon district da su sandora khare Kuki Jomia na minungsi amasung mateng pamba leite constitution na ngakpi sembiba amasung security aduni haina su akoina phungdokki hoji makata na pau pajari santi amadi tangdu leitaba leitaba matamda khwaidagi sohaliba asi mairoi community amadi nomagi jara talaga hinliba lairibasing asini maram asina hauji khanariba mayam asi mairoi community gi yenglaga khanabiganu haina Manipur Chief Minister Yunang Khemchana arpim tawkre wafam asing asi Department of Tribal Affairs and Hills na sinduna janayatiya garima usoki saruk ama woina pangthokiba birsa lives in new Bharat week ki manung channa post matric scholarship ST beneficiaries singa pangthokiba special elective section da Chief Minister na phongdokibani hotel phangi back
ꯂꯣꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯍꯥꯏ ꯄꯣꯁ ꯃꯦꯇ꯭ꯔꯤꯛ ꯁ꯭ꯀꯣꯂꯔꯁꯤꯞ ꯑꯁꯤ ꯀꯨꯝꯖꯥ 2012ꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯑꯁꯥꯡꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯄꯤꯕ ꯍꯧꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯃꯥꯟꯅꯕ ꯊꯥꯛꯇ ꯆꯥꯎꯈꯠꯃꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ट्राइबल महिरोइसिंगदा स्कॉलरशिप असी पीबा हौकिबनी महिरोइसिंगी मरक्तगी स्कॉलरशिपकी सेंफम असी था मरीरो फंगदनबा यावकी हाइकिबा अदु लाइबक थिबनी मदुगी मतांगदा मरी लेनबा डिपार्टमेंटगी ऑफिशियलसिंगा वारी सानबदा ऑफिशियलसिंगा फुंदोरपुगी मतुंग इनदी था खुदिंगी सेंफमसिंग अदु सांग नाइना पी अदुबु महिरोइसिंगी सेंफमसिंग अदु सांग महिरोइसिंगी सॉरी ngakpigani adubu महिरोइसिंगी आधार कार्ड अमसुंग बैंक अकाउंट की लिंक तौबा थेंगबदगी सेंफमसिंग अदु थेंगना फंगो ओइरंगनी हाइना फुंदोरई मरम अदुना महिरोइसिंगना थेंगनरिबा खुदोंचाबसिंग असी कोहनबा पाइखपा याबा खोंथांग खुदिमक चाखन पाइखनबा महांगना मरी लेनबा ऑफिशियल्स खंगन खै हाइदे चीफ मिनिस्टर ना मखाता ना हाई मणिपुर असी फुरुप तरा कुंथा तरुक लोमना खुंदारिबा लमदम अमनी मणिपुरदा लेरिबा तंपाक मफम खरा चाखोलगा मणिपुर चाखोले हाइबा कैदोंदे यारोय लोइनना मणिपुर चाखोतना इंडिया चाखोले हाइबसु यारोय मरम अदुना लमदम असिदसु सिंग अमसु तंपुना चाखोनबा होनमिनबगी तंगाय फदबा लई चाखोपा लमदम अमगु हेनगे हाइरबदि लमदम असिदा तंगदु लैताबा अंजलंबा हाइबसिना ख्वाइदि अहाम खुंथांग ओइगदबनी तंगदु लैताबा हंजिंदना कैदोंनो चाखोपा ngamloi lamdam asida tangdu leitaba hanjilhange hairabadi ukhanaribasinggi marakta wari sanadra wakhan taminabagi tangai phadaba lei tangdu leitaba leitrabadi sakhot khunjengna maning hangani ukhanaba leribasu wari sanaduna lamdam asida tangdu leitaba hanjilhamba matam adu khoktada lamdam asi sakhot ngamgani santi leiba stel amu henba amadi samanaba sakhuminaba lamdam asi uhenaba ikoi khudimana honnaminasi haiduna chief minister yumnam khemsana apin tauki thoram aduda Virtually kutangda saruk yakiba Manipur ki deputy chief minister Netsa Kuki hai scholarship asi mahiroi amadi lenga ani asi khampak matada punbagi asoba khudong chaba ama phangale scholarship asi sen khaktagi mating piba nate masina mahiroi singi tunglam chata samasak tokami ama moinaba onabada asoba mating panglibani kunai ma sendo sadonabagi ama tangariba pambai adu education discipline amasung service ni masigi thoram aduda tribal affairs and hills government of Manipur Chief Secretary Bibek Kumar Bewagan Amadi TAN Hills ki Director Nongmei Peter su saruk yaki thoram adu saruk ama woina post matric scholarship phanglaba beneficiary maroi anida atemba testimony pihanki Hauji makata na pau pajari Kuki MP Manipur gi lamjing laga ngasi Chuchampur da leiba civil society organization singna sinduna miyangi oba lili ama chatkhere Manipur da khundariba Kuki jo singda atamnana miwon minai chathaba amadi victimize tawbagi mayokta ngasi numiyungba pung 39 tabada Chuchampur gi mafam ani Koite village playground amasung Selamta playground digi hauralaga to boy peace ground tamna dili chakhi dili aduda saruk yakhiba singna handak khangdaba sina ambush sathadana sas leader om hakiba thodoki asumba wayam phangalu amasung Kuki jo khunja 13 phajingkhiba adu tekta kaidna thadorakadabani haina kholaw kaya lawki hairi Kim Kuki MP Manipur na phungdokibagi matungina tha asigi 13 da sas leader ahum Reverend V Sitlow Reverend Kaidolung amasung Pastor Paugol Lembu hakibagi thogdokda senabasing authority na phaduna jerak piba ngamdri amasung Kuki jo khunja 13 phadina thamli masigi mathakta handak kamjo district ki manung chamba thawai Kuki khunda isingi pipe semba chakiba misam ani tamthina hatkiba thogdo aduda senabasing government na hoji phaw phadana leiriba asibu yaningdaba phongdoktuna release si pangthokibani haide more da khundariba Kuki community ki mi kayanasu gangam Lincoln ground gi horaga more town manungda mass public release ki matang sida tabiriba punamapu amuka hana khurumjari matang sida